Lakhipuronline puthokchaba October gi tang 23 sagolse numit ki Khomjinba Pao tabirase. Ahanbada maroiba pao. Mitay yellow mayek amasung masigi matangda ngasi phawbada changsiliba khongjangsing haiba hiramda seminar ama Silchar Gandhi Bhavan da pangthokre. Tongan balup kayana yumnam Priyanka gi mafamda haraute ama phongdokpagi paudam makhatana lakli. Mahausa gi chatnabi amasung haraute amba kaloina nangasi hiyangai ginini panba ningol chakopagi thorong pangthokli amasung GD News Network JNN News Agency na paumi singbu pungning thawganapagi pandamda award ani pigadori. Haujik mapungoiba pau tabirase. Malem mitay gi aseng mamayek chanahan balup Assam amadi mitay yellow mayek kanba amasung sandok loop Assam na sinduna October gi tang 13 Jumsakation numita Silchar gi Gandhi Bhavan da mitay yellow mayek amasung masigi matangda ngasi phawbada changsilagliba khongjangsing haiba hiramda seminar ama pangthokre. Numit asigi thoramda malem mitay gi aseng mamayek chanahan balup Assam gi President Laisram Khogendra Mitay yellow mayek kanba amasung sandok loop Assam ki President Yambem Indra Kumar na mifam mapoiki. Akhanaba mitung sing oina Dr. Maimom Santi Kumar, Dr. Lakhiton Devi, Dr. Hizam Baby, Mutum Gauramohon, Horongbam Hemango, Advocate Sorokhaibam Torun Kumar na Taistapamke. Ahan bada Laisram Achibana Wahudok Piduna mipam hudoki, Matangda Kaisam Kamdebna, Mitay yellow mayek ki matangda haujik phawbada changsilagliba khongjangsing asigi matangda marik chumna paudam piki. Khaidem kantana asengba achumba mitay mayek ama khangdokpagi tangai phadaba lei. Aduna tungi itihas oihaugodoribani haina phongdokhi. Yendrembam Kunjalalna Lainingal Nauria Fulodi Assam gi Manipuri Sahitya ki lamyan mani amasung mahaki maramda seminar tawduna akhanaba lairik puthoktuna Lainingal Nauria Fulogi saktambu miyamda utkadabani haiki. El Amutombina Haujik Manipur Sarkar na lepliba mayek kuntaret asi mitay lon gi wahai ibada chada yangkai manga khaktang iba yai aduga mitay yellow mayek ti chamada chama ibagi kudong chaba lei hairaduna mayek ani asi gi khenabadu panki. Dr. Maimom Santi Kumar na mitay yellow mayek asi miyamda khanganba amasung bahap tahanbagi achauba thausil thaurang ama semdok patai haina phongdokhi. Dr. Lakhiton Singha Retired Principal Kasar College nasu Laininghal Nauria Fulogi Punsiwari amasung mahakna tauramba thaudang miyamda khanghananabagi damak mifam toina tawbagi mathautai haiki. Jiribamdagi lengbirakhiba Joy Kumar na mitay mayek ki matangda Bihar amasung Kolkata da chatuna library amadi museum da chatuna thizillubagi matangda wangangki. Mifam gamari leinana Horongbam Hemango, Mutum Gauramon, Lairen Lakpam Vidya, Babutona Chingba miyoi kayamungna mitay yellow mayek ki matangda marik chumba wapong kaya panduna wangangki. Thauram gamari leinana paumi singa unaba amada Amsugi ex-president Kaisam Kamdeb na hai mitay leibakta Manipur leingakna mitay mayek laukatkibasi MA yaure haina paliba sigi marumda kari leibano haibasi leibak miyamna khangdri haiki. Si akhona pangthokchariba mifam asigi khwaidagi maruoiba maramse masi akhona lekai da amadi yamna pikpa mongda mayamda khangananabu honaram adu masina yadre maramdi mitay leibakta Manipur Sarkarna mayek laukatkibasi MA yaukre haina panbasi masigi marumda behind the screen kari leiribano haibasi leipak miyamna khangdri masi 2006 ta sakangdaba khulai baiba lup amana nongmai kapdana chahi tara wangangba yaroi haina thingibase leipak miyam thitna khangdri aduna masi akhona miyamda achumba magidama khanganba changi loina na akhona press ki kuthangda wafom tangsu ai akhona hangasaningi maramdi asuk sangna chai humbu hena yenaraba mayek sigi damakta karigino akhona press na job platform am piraga nakalani gi karamana karigi damakta masigi opinion phonglok phang ngasi bhawba akhona phangdrebano mi emaga lup amabuna akhona nakana mabuna suppress tawba nakala mabuna sogatpa sigi mawong se masi akhoi hairiba mayek si sogatcheriba akhoi gi da akhona nungnangba amadi yamna pendaba phawi loina na leiriba lanai organization sing Manipur, not only Manipur but also mapanda leiriba mitay khudingmak se masigi leiriba organization leading organization singna mamangda thokriba yamna thoningdaba pendaba undemocratic oiba thodowa thokto ngasi phawbada paper ki kuthangda natraga print media or electronic media ki kuthangda amatta phawba sengdorakte thodok to pende haidana aduga Manipur Sarkarna karamba sarkar ki
oiba che yak singda mapan Manipur da lairik tam masigi mayek asina anything chatnari ba mayek asina lairik tam ba haugadabani amadi haubi haiba kariguma makhangi Manipur sarkar gi oiba phirep leite maramaduna mapan da aikoina khangbada 1/5 of the population Manipur ki manungda lairiba mioi sing asigi saruk manga da saruk amadi mapan da suhodana lairamgane ne khali adubu mapan da lairiba Manipuri habadi mite ichini no sing sigi damakta kariguma wahi mata Manipur ki assembly gi oiba warepta natragana lebna griba Manipur ki mite lon gi oiba akoi gi bill sing sida ek sing sida amta pande aduna mapan da gi habadi mapan Manipur da gi thora iba organization singna mayek si tamba hausi hariba simak so masi aikoina wahang question mark achoba ma lei asai phobai thamjage masine aikoina aikoida nungnang ba ma depend ba phawribase masi ka khaijani Mitei Yellow Mayek Kanba amasung Sandoglup Assam gi General Secretary Sapam Sarat na hai atopa mayek pu hanthana yengba nate tawbatabu achumba chanahan ba haibasi Yellow mi amang oina kudam changdam lairaba Yellow Mayek chanahan ba pami haina phongdokhi nimidasi asumba pamba mitei khoigadi yai problem mini haina lawjage ngasigi khoigi chayenaraba kunai asida asumba bu adun namthadna leiba akanba kukanba pangan masing haibadi aranmana kukon pangan mani haiduna asumba kya bu namthadna thambi base khoigi kunai hida jamna laibak thiningai oiba masakni haibse thamjage ani subada akhoi hauji loina khangnaraba ngaktani akhoina tungi charolgi damakta ngasi akhoina chayenariba asida asumba gi damakta khoina kaidoba dai haibase yamna tangai phadaba ma oi asumba bu losinduna thamgumsi asumba bu sagolasi asumba bu maipalasi akhoina matam amada liningan nauria kundaina kanagumana kundaina putholumba mayengni hai aikoin tajabada ahansingi pautang matungina liningan athoiba maitei leibak tiki thorokhraba amasung mongpham naidraba adugumlaba mingoina panganu haiba leibadagi adugumla athoiba mitei athoiba liningan singduna sinaramadagi liningan kundaina aikoigi lining asi ihan hanba mitei leibakta ahanbo organization sinsi hai aduga jamna kudam changdam ga loina leiraba mayek laraba adungba asumba mayek ni habase nasigi mitei yellow mi ekoina mitei yellow mek chatpa se koi tangai phadabni haisimo thamjage aduga atopa kanagumba mayek amadu koina habidi nungai taba waru busu lejade kanagumba angamba khran su mayek puthokbi da kanim akai bde leite tawbatabu asumba mayek yellow mi ekoi gidi yellow mek chatlan ba habase mase ekoi tasengba kudam changdam ga loina leiraba mayek ase koi tasengna sogba pamjai habase thamjaraga asumba na yai phari habase thamjage Lauthok chaba ama lagliba November gi tang nipan leibak pokpa numita poirei apokpa marup na silangduna maruching khubam Ramnagar khubamda chahiron humpunipan subagi hum ithau ikan sidaba mapu amasung malem ima leimaren sidabagi irat ihun thorom pangthokadori maibaren namram anil maibaren ngamthang khetrimem ibomsa Moirangthem Roman amadi Posamham Nobin gi luching makhada phamal gi thoram pangthokone thorom asida miyamna saruk yabiranaba lupki maigi dagi paujelagle Yumnam Priyanka gi maphamda haraute amba phongthokpagi paudam makhata na phongthoknaragle Manipuri Literary Forum Maspara Assam gi mihot kangbo amanangarang Yumnam Priyanka gi yumda chatuna mahakna Assam Civil Service ta Marfutrani thoi super rank phangduna tomthin oina mai paklakpada harau nungai pa phongdokre forum gi pautak loi amasung aiba kaisam bidabatina lamjing ba khutpu aduda loop ki pautak loi amadi hanagi president Huirem Ibonghal forum asigi president oiriba Wai Nadia Chan General Secretary Huirem Babaton Vice President Konthojam Manganjao forum gi editor Abdul Hamid Khetri Nobin amasung Nimai Sarmana chingba mioi sing sarukjaki President Wai Nadia Chan amasung Secretary Huirem Babatona Priyanka gi maphamda hangam mapal gi inafi amasung leigi mapun khudol piduna harautiam phongdokhi Priyanka gi apokpa amasung Tampak asigi saknairaba dramatist Indrababu Yumnam gasu unaduna forum gi kutpu asina harau nungai pa phongdokpa kaloinana Priyanka gi tungi punsida hena bai paknanaba Pastor Khetri Nobin lamjingduna taibong maputa haijaki Rural Development Organization Tolun kun kasarna su Priyanka Yumnang bi yumda chatuna
लुप की मेंबर सिंगना लेंयान फी खुदोल तमदना हराव तयाम फोंदोखरे हराव तयाम फोंदोकपगी थौरम असिदा लुप की प्रेसिडेंट गांगोम बसंत कुमार जनरल सेक्रेटरी गांगोम जितेंद्र ट्रेजरर नावरेम नीलमणि अमदी हवाईबम मनीसना अमदी एडवाइजरी बॉडी की मेंबर सिंग सरुक याखी मणिपुरी चनुरा खोरजै लुप कसार की मेंबर सिंगनसु पोइलापुलदा युमनाम प्रियंका की संगाइदा चतुना लेंयान फी अममम खुदोल तंबगा लोइनना हराव तयाम फोंदोखरे हराव तयाम फोंदोकपासिदा लुप की बीपी थोकचोम अंजना सेक्रेटरी डॉक्टर मोइरांग थेम सोबिता एच धीरारानी एल सरोजनी अयेकपम सूर्यमुखी न चिंबा सरुक याखी लुप की एक्टिव मेंबर जेडपीसी के अनिता खोंगसेदा सिदा यावखिद्रबसु युमनाम प्रियंका की मफमदा लेंयान फी अम खुदोल तमलखी ओजा लाइतोंजम मनिधोना लेखिदबदा तोंगान तोंगान लुप कयाना मखाताना अवाब फोंदोकनरकली अथौब निंगसिंग लुप लखीपुर अमदी मितै पुकै लुप लखीपुर न पुन्ना सिंदुना ओजा लाइतोंजम मनिधोना लेखिदबदा अवाब फोंदोरखरे ngarang अक्टोबर की तांग 13 युमसकेशन नुमित मणिपुरी गेस्ट हाउस कोंजेंग लेकाइदा अथौब निंगसिंग लुप लखीपुर अमसुंग मितै पुकै लुप लखीपुर न पुन्ना सिंदुना लाइतोंजम मनिधोन सिंहना लेखिदबगी अवाब फोंदोखरे अथौब निंगसिंग लुप की प्रेसिडेंट आर के सनाहल मितै पुकै लुप की प्रेसिडेंट युमनाम नदिया चान अमदी एमडीसी की चेयरपर्सन मुतुम रीना सिंहना पुन्ना प्रेसिडियम मेंबर ओइदुना पांगथोकिबा मिफम अदुदा अयेकपम कुलचंद्र युमनाम मनी लैसुंगबम रोबिंद्र आसांगबम गोरोगोपाल इरोम गौरमनी सापम रोबिंद्र माइबम मनिधोन मुतुम रीना युमनाम नदिया चान आर के सनाहल न चिंगबा मियोइसिंगना लैखिद्रबा ओजा असिगी पुंसी अमसुंग भांगना तौबिरम थबक थरोम कयागी मतंगदा पल्लदुना वांगांखी मतुंगदा मिनिट अनि तुमिना लेपतुना लैखिद्रबा ओजा असिगी थवाई मिरिलना ताइबंग मपुगी नाकता इंगना चिकना लैरुनबा थौनी जखी मिफम लोइरबा तुंगदा मायाम ओजागी युमदा चतुना मागी इमुंग मनुंगी मियोइसिंगा उनदुना मखोइगी अवाबदा सरुक यारुई हाइना अथौब निंगसिंग लुप की जनरल सेक्रेटरी युमनाम नदिया चाना खंगलकली इमानुएल इंग्लिश हायर सेकेंडरी स्कूल पोइलापुल की माइगेदगिसु ओजा लाइतोंजम मनिधोन लेखिदबदा थमोय सोकना अवाब फोंदोरकली अक्टोबर की तांग 13 ngarang jumsakation nimit ki ayuki pung 8 tabada Emmanuel English Higher Secondary School Poilapul gi oja sing amadi mahiroi singna Earl Higher Secondary School gi principal oibiramba amadi thabak taki pothara batungda school asida chokthaba leitana takpi tambiramba oja El Manidon Singhana leikidabagi awaba pongthokpagi mifam ama pangthokhi mifamda school asigi assistant teacher Sri Loyamba Ayekpamna leikidraba oja asina thambiramba singthabada loiraroidaba mahaki thodang kaya gi matangda panduna wangangkhi loinana minute ani tumina leiduna leikidraba oja gi thawaina Ishwar gi khuyada ingna chikna leiruna bathongni jakhi Mahusagi chatnabi amasung harau tayambaga loinana ngasi yangai gi nini panba sida ningol chakobagi thorom pangthokli nubidasina lakpada Manipur gi Mukhyamantri Nongthomam Birena miyamda yaipa paujel piri Indon punamakta aigi maigaidagi mayamda yaipa mangol pijari pungol chakobuna lakpasida aina Manipur gi ima ise isel miyamda yaipa paujel pijabaga loinana aikhogi pothokna aikoi busak takseba aikoi pothokna aikoi senmilon oibagi chanabi Ningol chakobagi numidasina lakpada malemda khundariba Manipuri furupcha khudingmakna mabung mopa mache machan gi marakta maipakna nungsi sanana numidasi pangthokminasi haina Manipuri Youth Front of Assam maifa gi maigedagi President Thangjam Project Fongdorogli Jiri News Network JNN News Agency na Manipur gi paumi singbu pungning thawgatpa amadi media bu chawkhanana ba honabagi pandamda JNN na paumi singda award ani piragani Jiri News Network ki editor in chief Seram Herajit Singhana ngarang yumsakation mita phongdorokpa pau amagi matungina Jiribam gi award asi November gi tang kunda JNN gi 19 subama pokkomon thoromda lanthokani pigadariba award asi Jiri News Network JNN की चीफ एडवाइजर से ओरिबा लोनना BJP स्टेट जनरल सेक्रेटरी ओबेतनतना मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर वेलफेयर बोर्ड गवर्नमेंट ऑफ मणिपुर की चेयरपर्सन ओरिबा के शरद कुमार सिंहना महाकी लैखिद्रबा मपाबुंग केक्रेबम सनातन सिंगी मिंगदा कचबा अवार्ड नि हाइरे अवार्ड असिदा सेलोना लुपा लिसिंग तरा साइटेशन अमा मेमेंटो अमसुंग सोल अमा यावरे अवार्ड असि चाही अनि अनि मतुंगदा पिगनी
Award asigidama Jiribam district tagi khwaidagi phaba paumi ama amadi Jiribam district nataba Manipur gi atai district tagi paumi amada award asi pigani. Award asibu piba yaba miyoi manga nominate tawbinaba All Manipur Working Journalists Union, Editor Guilds Manipur, Manipur Hills Journalists Union amadi All Jiribam Working Journalists Union da Cherol thaduna haijakibasu laikre hairi. Award asigidamak final oina paumi amamam khananabagi process oina nominee manga adudagi JNN gi award committee na paumi amamambu finalist oina khangani. Committee gi warepna aroiba oigani hairi. Masida Manipur gi media singi apex body oiriba sing award asi pinana bhornabada angama mateng pangbiduna hena aphaba tungi media person singbu pungning thogot pinaba amadi chakhotnanaba angama mateng pangbirakani haibagi thajaba thamli hairaduna mari leinaba authority singnasu mateng pangbiu haina appeal tawrakli. Haiba paumi sing committee sing sina pikala matung JNN gi screening committee hari award asi pinabagi screening committee na final list of company final list asi committee asna warep takiba final paumi adu da koina piba sina committee gi aroiba warep oigani haina haiba award asi de pinaba miyamna khogi Manipur amadi Jiribam da pongiba news media amadi electronic media gi sina makung phana bi da makta sagot pi haina JNN gi makedigi ikogna nologna Aroibada maroiba pau amukhanna Mitei yelhomayek amasung masigi matangda ngasi phawbada changsiliba khongjangsing haiba hiramda seminar ama Silchar Gandhi Bhavan da pangthokre. Tongan balup kayana Yumnam Priyanka gi maphamda haraute ama phongdokpagi paudam makhatana lakli. Mahausa gi chatnabi amasung haraute ambaga loinana ngasi hiyangai ginini panba ningol chakopagi thorong pangthokli amasung Jiri News Network JNN News Agency na paumi singbu pungning thawgatnabagi pandamda award ani pigadawri. Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare.